ꯃꯕꯨꯛ ꯐꯠꯇꯕ ꯗꯤꯄꯥꯅ ꯇꯣꯝꯕꯕꯨ ꯍꯥꯠꯄꯃꯛ ꯍꯥꯠꯇꯕꯤꯗ ꯃꯁꯥ ꯄꯪꯊꯍꯟꯗꯨꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡꯗ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯈꯜꯂꯝꯃꯤ꯫ ꯈꯥꯕꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯃꯃꯤꯡ ꯑꯗꯨ ꯕꯦꯕꯤꯗ ꯂꯩꯕ ꯆꯠꯅꯕ ꯕꯦꯕꯤꯕꯨ ꯀꯧꯗꯨꯅ ꯗꯤꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯁꯤꯗ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯕꯦꯕꯤ! ꯑꯣ ꯕꯦꯕꯤ! ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ! ꯊꯕꯛ ꯑꯝꯇ ꯆꯠꯂꯨ ꯂꯥꯛꯑꯣ! ꯆꯦ ꯗꯤꯄꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯀꯧꯋꯦ꯫ ꯅꯪ ꯉꯁꯤ ꯐꯥꯔꯃꯥꯁꯤꯗꯅꯦ ꯍꯤꯗꯥꯛ ꯑꯝꯇ ꯂꯩꯕꯤꯔꯨꯕ ꯑꯗꯨ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯤ ꯑꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯐꯥꯔꯃꯥꯁꯤ ꯆꯠꯂꯨꯏ ꯈꯣꯠꯂꯨꯏꯅ꯫ Oh no! ꯇꯨꯃꯤꯟꯅ ꯆꯠꯂꯨꯔꯒꯅꯦ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯑꯣ ꯑꯗꯨꯒꯅꯦ ꯇꯨꯃꯤꯟꯅ ꯍꯣꯔꯦꯟ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯆꯦ ꯗꯤꯄꯥ, ꯆꯠꯂꯨꯒꯦ꯫ ꯄꯩꯁꯥꯒ ꯍꯤꯗꯥꯛꯀꯤ ꯆꯦꯗꯨꯒ ꯄꯤꯔꯛꯑꯣ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯍꯧꯅꯕ ꯑꯩꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯇꯥꯃꯣ ꯈꯥꯕꯅꯤ꯫ ꯇꯥꯃꯣ ꯈꯥꯕꯒ ꯑꯩꯒ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ, ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯗꯣꯁ ꯃꯌꯥꯝ ꯍꯦꯜꯍꯟꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯖꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯣꯝꯕꯗꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯝꯃꯤ꯫ ꯂꯦꯡ ꯑꯣꯠꯄ, ꯉꯥꯡꯕ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯃꯤꯠꯇꯪ ꯄꯥꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯗꯤꯄꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯕꯁꯨ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯎꯠꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯈꯤꯕꯗ ꯗꯤꯄꯥ ꯍꯔꯥꯎꯔꯝꯃꯤ, ꯈꯥꯕꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯕꯗ ꯇꯣꯝꯕꯗꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯂꯩꯕꯅꯤꯅ ꯉꯥꯡꯅꯔꯤꯕ, ꯂꯥꯡꯉꯤꯕ, ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯁꯣꯛꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯃꯣꯏꯗ ꯀꯞꯆꯔꯝꯃꯤ꯫ ꯚꯥꯏ, ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯚꯥꯏ꯫ ꯌꯨꯝꯗ ꯐꯣꯟ ꯇꯧꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩ꯫ ꯇꯥꯃꯣꯗꯣ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯒ ꯑꯋꯥꯠ ꯑꯄꯥ ꯍꯪꯉꯛꯑꯝꯕꯅꯤ꯫ ꯑꯗꯣ ꯇꯥꯃꯣꯗꯣ ꯍꯟꯗꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯦꯀꯥꯎꯟꯗ꯫ ꯑꯗꯣ ꯚꯥꯏꯒꯤ ꯄꯩꯁꯥ ꯂꯩꯔꯗꯤ ꯈꯤꯇ ꯄꯨꯒꯦ꯫ ꯑꯩ ꯌꯨꯝ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯅꯤꯡꯉꯦ ꯚꯥꯏ꯫ ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯆꯠꯂꯣ ꯍꯌꯦꯡ ꯍꯦꯛꯇꯀꯣ꯫ ꯑꯗꯣ ꯇꯥꯃꯣꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯕ ꯇꯥꯃꯣꯅꯤ꯫ ꯐꯣꯟꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯗꯣ ꯚꯥꯏ ꯄꯥꯈꯠꯂꯦ ꯚꯥꯏ꯫ ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯣꯀꯣ ꯚꯥꯏ꯫ ꯇꯥꯃꯣ, ꯈꯤꯇꯪ ꯀꯟꯅ ꯊꯧꯕꯤꯌꯨꯕ꯫ ꯏꯕꯨꯡꯉꯣ, ꯀꯟꯅ ꯊꯧꯔꯒ ꯁꯤꯃꯤꯇ꯭ꯔꯤ ꯎꯏ, ꯇꯞꯅ ꯊꯧꯔꯒ ꯁꯤꯅꯔꯤ ꯎꯏ ꯍꯥꯏꯕꯗꯨ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯅꯦ ꯏꯕꯨꯡꯉꯣ? ꯇꯥꯃꯣ, ꯑꯗꯨꯕꯨꯗꯤ ꯈꯪꯖꯩꯗ, ꯑꯩ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯡꯕ ꯌꯨꯝꯗ, ꯑꯗꯨꯅꯅꯦ꯫ ꯌꯧꯅꯤ ꯌꯧꯅꯤ ꯏꯕꯨꯡꯉꯣ, ꯃꯤꯅꯤꯠ 2-3 ꯃꯉꯥꯏ ꯈꯦꯠꯅꯔꯕꯗ ꯌꯧꯅꯤ ꯌꯧꯅꯤ꯫ ꯀꯩꯅꯣ ꯌꯨꯝꯁꯤꯕꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯀꯩꯗꯧꯕꯖꯥꯠꯅꯣ? ꯑꯕꯣ! ꯑꯣ ꯑꯕꯣ! ꯀꯩꯅꯣ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯑꯕꯣ! ꯇꯥꯃꯣ! ꯇꯥꯃꯣ! ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯕꯣ! ꯅꯁꯨ ꯍꯜꯂꯛꯑꯦ! ꯊꯣꯛꯂꯛꯑꯣ! ꯇꯥꯃꯣ! ꯅꯅꯥꯎ ꯍꯜꯂꯛꯑꯦ, ꯊꯣꯛꯂꯛꯑꯣ! ꯀꯩꯅꯣ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯁꯤꯗ? ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯣ? Oh no! ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯇꯥꯃꯣꯒꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ? ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯅꯇꯩꯃꯅꯦ꯫ ꯅꯪ ꯇꯥꯃꯣꯗꯣ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯅꯅꯦ, ꯃꯁꯥ ꯉꯝꯗꯗꯅꯅꯦ ꯗꯣꯛꯇꯔꯗ ꯄꯨꯈꯠꯅꯩꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯅꯅꯦ ꯂꯦꯡ ꯑꯣꯠꯄ, ꯋꯥ ꯉꯥꯡꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯕꯣꯛꯇꯨꯁꯨꯅꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯁꯤꯗ ꯂꯩꯅꯤꯡꯗꯦꯅ ꯆꯠꯈ꯭ꯔꯦ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯃꯥꯏ ꯀꯥꯗ ꯂꯩꯕꯅꯤ꯫ ꯅꯣꯏ ꯇꯥꯃꯣꯗꯣ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯕꯅꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯅꯥꯎꯅꯤꯄꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩꯃꯗ ꯁꯥꯎꯔꯒ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯏꯇꯩꯃ, ꯅꯪꯅ ꯇꯥꯃꯣꯒꯤ ꯐꯤꯕꯝ ꯑꯁꯨꯛ ꯊꯤꯅ ꯂꯨꯔꯕꯁꯤꯐꯥꯎ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯕ, ꯍꯥꯏꯕꯤꯔꯛꯇꯕ, ꯈꯪꯍꯜꯂꯛꯇꯕ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥꯗꯨꯅ ꯃꯇꯩꯃꯗ ꯆꯩꯔꯝꯃꯤ꯫ ꯃꯇꯩꯃꯗꯨ ꯀꯗꯔ ꯍꯩꯕ ꯅꯨꯄꯤꯅꯤꯅ ꯀꯞꯁꯟ ꯂꯥꯎꯁꯟꯅꯗꯨꯅ ꯃꯅꯥꯎꯄꯥ ꯑꯗꯨꯗ ꯊꯥꯖꯅꯕ ꯄꯪꯇꯝ ꯇꯝꯁꯤꯜꯂꯝꯃꯤ, ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯌꯥꯝꯕꯗꯨꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨ ꯌꯦꯡꯂꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯅ ꯈꯜꯂꯝꯃꯤ, ꯇꯥꯃꯣꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯍꯥꯛ ꯊꯥꯖꯕ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯃꯣꯗ ꯌꯦꯡꯂꯒ ꯈꯜꯂꯝꯃꯤ ꯃꯥꯅ, ꯇꯥꯃꯣꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯃꯥꯅ ꯈꯟꯗꯨꯅ ꯃꯇꯣꯝꯇ ꯊꯃꯣꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯣꯡꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯕꯗꯤ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯅꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯁꯤꯜꯂꯨꯔꯅꯨ꯫ ꯗꯣꯛꯇꯔꯅꯅꯦ ꯃꯁꯥꯁꯦ ꯄꯣꯊꯥꯍꯜꯂꯒ ꯂꯩꯍꯜꯂꯣꯅ ꯍꯥꯏꯕꯅꯤ꯫
ꯌꯥꯝ ꯀꯟꯅꯅꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯠꯂꯨꯔꯅꯨ ꯃꯥ ꯑꯃꯨꯛ ꯍꯦꯜꯂꯛꯀꯅꯤꯕ Itema, nanaunane, thawai nungaijadribadi tamosina asuk tina phibam luna leirabasi pau itaimana nanauda khangan biraktabase. Sine, nanauna thawai nungaitriba yaningdribase. ꯁꯥꯎꯔꯅꯨ ꯏꯕꯨꯡꯉꯣ ꯅꯇꯩꯃꯁꯨꯅꯦ ꯏꯇꯣꯝꯇ ꯑꯣꯏꯗꯅꯅꯦ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯏ ꯋꯥꯔꯧꯔꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅꯅꯦ ꯏꯇꯩꯃꯒ ꯅꯪꯒꯅꯦ ꯍꯣꯠꯅꯃꯤꯟꯅꯗꯅꯅꯦ ꯇꯥꯃꯣꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤꯀꯣ ꯋꯥꯔꯧꯔꯅꯨ ꯏꯇꯩꯃꯗ ꯗꯣꯛꯇꯔꯅꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤꯅ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯨꯅꯗꯤ ꯐꯕ ꯋꯥꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯍꯥꯏꯌꯦ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯃꯇꯩꯃꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯐꯤ ꯅꯔꯣꯟ ꯀꯥꯇꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯋꯥꯔꯝꯂꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯅꯨꯗ ꯅꯪꯒꯤ ꯆꯥꯛꯀ ꯊꯤꯕꯤꯔꯝꯂꯒꯦ ꯅꯪ ꯇꯥꯃꯣꯒꯤꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯑꯩ ꯏꯜꯂꯒꯦ ꯂꯥꯛꯑꯣꯀꯣ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯥꯛ ꯑꯃꯨꯛ ꯏꯪꯈ꯭ꯔꯅꯤ ꯅꯪ ꯏꯔꯨꯖꯕ ꯀꯩꯗꯧꯕ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ Karino tawramliba mawng matawsibu imungida. Pungol olamle. Aboktuna karaida kamaina chatliba. Ai thajaba ngamde. Tamona sigi phibamsida yawramliba sisu ai thajaba ngamde. Adubu ai thigattaba yade. Karama mawngda oikibano haibado ai kupna thigattaba yade. Tamogi phibamsi ubadana nahawdi thamoisi puba ngamdrene tamo. ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯅꯥꯎꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯝꯃꯤ Maithongda tariba mamisi nungaitaba wakhal nungaitaba anga sawningba amaga loinabagi maithongni uribase haidokpa ngangthokpa ngamdrabasu tamogi maithongsi ubada ai chingnaba henjale ai kupna thigattaba yade hojik thigatkani ai kanana tamose sigi phibamda lehelibano haibado ai chingnai thigatkani aduga abokna kari maramgi yum asidagi thadoktuna chatkiba ai thijangani ꯍꯅꯨꯕꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯅꯤꯡꯕꯈꯩ ꯂꯣꯏꯅ ꯊꯨꯡꯉꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯃꯅꯥꯎꯄꯥ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯑꯗꯨꯗꯤ ꯃꯅꯥꯎꯄꯥꯁꯤ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯌꯥꯝꯅ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯇꯥꯃꯣ ꯈꯥꯕꯗ ꯄꯥꯎ ꯄꯤꯔꯒ ꯃꯅꯥꯎꯄꯥꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯗꯕ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯇꯥꯃꯣ ꯈꯥꯕꯗ ꯐꯣꯟ ꯇꯧꯍꯧꯔꯒꯦ ꯊꯨꯅ ꯀꯃꯥꯏꯅ ꯍꯜꯂꯛꯏꯖꯥꯠꯅꯣꯅꯦ ꯄꯩꯁꯥꯒ ꯑꯝꯇ ꯊꯥꯈꯤꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯄꯩꯁꯥꯒ ꯊꯥꯗꯕꯤꯗ ꯑꯗꯨꯝ ꯑꯥꯗ ꯂꯩꯔꯒ ꯍꯜꯂꯛꯇꯗꯅ ꯂꯩꯈ꯭ꯔꯁꯅꯣꯅ ꯇꯧꯔꯒ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯇꯧꯔꯒ ꯍꯜꯂꯛꯏꯖꯥꯠꯅꯣ ꯃꯥꯕꯨ khoi tamogi phibamsi ubada thamoi asi kaire ai mittagi pi takhiba khangaude manau ai gidamakta wajaba tamoni aduga ngasi aina halakpada uriba phibam masina karino tawrisiu ai thigatkani kanana sigi phibam masida tahanbano ai gi nusi kharba aboktuna karamna yum masidagi thadoktuna chatlamliba aduga tamona luhongbagi paw khanghalaktribana karigi aduga abokna karamna yum masidagi thadoktuna chatliba ai kopna thijangani tamogi maithongda tariba mamiduna tapadi ningamdaba sawningba kadigumba kharadi utli ado ai te manaw ai ema ichau chawna leiri haibase kanamda khangra malen ꯕꯦꯕꯤ ꯅꯪ ꯆꯥꯛ ꯁꯦꯝꯈ꯭ꯔꯕ꯭ꯔꯥ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯅꯪꯅꯦ ꯅꯍꯥꯟꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤꯡꯗꯣ ꯁꯤꯒꯤ ꯂꯥꯛꯏꯕ ꯇꯥꯃꯣꯒꯤ ꯃꯅꯥꯎꯄꯥꯁꯦ ꯑꯁꯤꯗꯒ ꯋꯥꯔꯤ ꯂꯤꯔꯕ ꯁꯥꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨꯀꯣ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯆꯦ ꯗꯤꯄꯥ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯕꯅꯦ ꯊꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏꯕ tamogi maramda lekai asida leiriba misingda ai loi hangani changdana ngasidi asida mama di phamme asibu mama biraban natro manida asida hanglagi hekta mama o mama tabro mama ai burane he ibungo sibu tumbagi manau nupa mapalamda leibudu natrane manin he ibungo laun he sida mama mama ga thengnabsi yam nungai mama da nacha kainomta hangjagena leijaramine nangbu ibungo tombagi manau nupa mapalamda leibudu nataro ibungo hango nang mama da kari hangninge ibungo nakhoigi imungda tawribasi ubada nang mama di thawai nungai te he ibungo nong phado kakchang lubasi nangi natai maduna pe kamdana sangbirakano na tanthoi ne he lekai sigi mi ama ta changhande ne nangi natai mado aphabanu pi na ten he ibungo to madu sumasak masa u khidare kamdau kharabno khang khidre ne he mama isu ngasi ta tholak ne mama paisa nu sa jo amata tharakte phone tawre switch off adum lei ade kai dawra bajano na pakhatana mama imana badagi paisa puraga
ꯊꯣꯛꯂꯛꯏꯅꯤ ꯃꯥꯃ ꯑꯗꯨꯒꯗꯤ ꯇꯥꯃꯣꯗꯣ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯋꯤꯜ ꯆꯤꯌꯥꯔ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯊꯣꯛꯇꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯃꯥꯃ ꯑꯕꯣꯛꯇꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗꯕꯨ ꯀꯅꯥꯅꯅꯣ ꯃꯥꯃ ꯅꯨꯡꯉꯥꯏꯗꯣꯏꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯥꯃ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯩ ꯍꯪꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦ ꯃꯥꯃ ꯊꯦꯡꯅꯕꯁꯤ ꯌꯥꯝ ꯐꯔꯦ ꯃꯥꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯂꯨꯍꯣꯡꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯃ ꯈꯤꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯣ ꯏꯕꯨꯡꯉꯣ ꯇꯣꯝꯕꯗꯣ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯗ ꯅꯌꯥꯝꯕꯗꯣ ꯅꯪꯒꯤ ꯅꯇꯩꯃꯁꯤꯒ ꯇꯥꯃꯣꯒ ꯂꯨꯍꯣꯡꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯂꯦꯁꯨ ꯇꯥꯗꯦ ꯅꯇꯩꯃꯗꯣ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯅꯣꯡꯃ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯂꯥꯛꯄꯗ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯅꯣꯛꯇꯨꯅ ꯈꯦꯗꯨꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯇꯝꯅ ꯆꯪꯈꯤꯕ ꯎꯍꯧꯏ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯅꯪ ꯃꯥꯃꯗꯤ ꯈꯪꯗꯦꯀꯣ ꯐꯔꯦ ꯃꯥꯃ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯃꯥꯃ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯗꯣ ꯀꯟꯅ ꯍꯣꯠꯅꯗꯅꯅꯦ ꯂꯥꯌꯦꯡꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧꯀꯣ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯃꯥꯃ ꯃꯥꯃꯒꯤ ꯕꯣꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯃꯥꯃ ꯅꯆꯥꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯃꯥꯃ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯃꯥꯃ ꯃꯥꯃꯒꯤ ꯋꯥꯔꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤ ꯆꯤꯡꯅꯐꯝ ꯊꯣꯛꯏ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯈꯤꯗꯅ ꯆꯪꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯏꯇꯩꯃꯁꯤ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ